Irang thokpa mafam da leiraba minority furup ki miyoi shingbu mafam adudagi thangdok thangjin tawbagi mahuta mafam aduda ahenba security ge checksin thorang lakhatpiu Jiribam bu Churachandpur ge phibam tanaba shinganu haina handak haidokiba Lok Sabha mikalda inner parliamentary constituency dagi mai paklakraba Dr.Angomcha Bimol Akoijam da phongdorakli wafam ase ngasi kaisamtong da leiba mahaki yumda pangthokiba paumishinga unaba mada phongdokibani mahakna makha taraduna hai Manipur da tangdu leitana leiba ngamnaktaba chahi ama Thokliba irang asi lakshina bahona bada irang asibu hena pakthok chauthokna ba singchep thariba sing thidokpa haibasi tangai fade loinana thokliba irang asigi maramda aranba pau kaya social media da sandokliba asisu leplabade irang asi kharam makhai safaba oigani amaromda irang thokpa mafam singdagi miyoi sing security force na thangdok thangjin tawbagi mahut security ningthina thamduna irang asibu lakshina ba honaramda bade ngasigi phibam asi yauramloi Irang thokliba mafam adudagi mafam amada chain bagi mahut mafam aduda security ningthina thamduna mafam adu ngak senhallo haibase taksin gadabani hairaduna Hauzik Jiribam da thokliba irang asisu lakshinaba security matik chana thamnabagi wafam mari leinaba singda haikiba leiri hainasu mahaknam khataki Haina ningba Manipur butuai ningba kanguna musiki population segai besi pami heba moi aduna ina Indian state kai koi thangdore no mafam ta to to nga ga leram ga ne moi thangdo phaw da nga tna leram ga di thamari manga mung da hanjal ga leram ne bana ha ni sipai nga ga leram ni mi sing tapthara ga nga ki asaw ni tapthara ko tam adu maina man ba ai ngarang nahan mit ta ku ba picture se thangdore se aduna ina ngasi press conference ta wi wane ngarang hai ga ina paw ga phangga ai gi Twitter da ina si ethnic exclusivist agenda aruga unconstitutional over one mini mong si thangdo ga property to ga ko kai ko ba si thungno kom takte question la le ga tabani hai se ai masi hai dum naina aina mayam da appeal to ba mayam su to view ai su to zari ke akoi gi lai ba lenga na akoi gi Furu ama oigera moina tari belam sing se mi thangdo ko ngaha ki momentary ne har ga thangdor ki bunga tene aduna yari ma khai reinforce toraga life and property se full force nga a thangdo da bane ado ai huzik of district official kamu so phone wari sanjare